나 오늘도 라이브 타임을 해볼까? 세컨드 나 세컨드 이런 거 그렇게 세컨드 세컨드니 와 이거 Sina seconds अच्छी दिशा करेंगे नहीं Sina हेलो किधर तो हेलो 아 아, 와도니, 호랭, 아이, 호랭 알아, 들라가더니. 하, 미니기, 와리 해보고. 아, 나랑, 나랑, 와리는 해요. 와리, 미니기 와리 내보고, 나랑 탱백이, 그, 장감답은 해봐. 호랭 라까나요, 호랭 메이크 라빠간다. मैम अखोई रेडी दे लेरबनी ओट पिसो सि लेरे को इकोई ngaktung leraga dum ochara ni ani toroga torokani ingam piro horen koi dum live se dum thaba hawani du isai sai gi ticket serial number thaning ba haning bole ga su dum show to biro okoi dum show to bira ke hai dare ko fan dum show to jara ke du dum yem da thangani sisina winner prize du ne ko sisina duga second winner du na si go de ne ko ado yengase duga mayam su dum on to bo yeningam do ma le ko edum on to trake ni ko ne ba ye ba duga sisina second winner ni sisira on to de ni ko ani subo thangada ba lebene ba sisina ani subo gani sisina pass to ne ba horen dum chara chana kana kana sisina ne ba pass to ne gani sisina chappaga so chum chappena habiro akoina ngang se tabira gadi ko akoi microphone pan bani aduna chappaga di chappe dum habiro numai senga di senga dum habiro ko friend tabada nungai na ba haida de friend tam tam dum akoi live dum matik dum thajara ke ko numai am gi nungai na ba haida luga khangning ba lera sunum habiro call to biro dum akoi dum receive taro kane ko isai sai gi serial number do akoi ra hap ki de natra kana do gi do haibudo haidana ba haita aduna soidana ba haita ko akoi so soidana ma tawjira ke mayam gi nungai na ba haita campaign se mayam gi campaign se am da laktaba campaign people ya ba dabra check tawse akoi ji trial tawbani habidi ren nungai na ba haita ko mayam campaign untuk pibiro
ꯑꯝꯇ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯔꯦ ꯕꯦꯝꯃ ꯕꯦꯝꯃ ꯂꯥꯛꯑꯣ ꯑꯝꯇ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯁꯤ ꯄꯥꯏꯍꯜꯂꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯀꯥꯏ ꯅꯝꯗꯣꯏꯅꯣ ꯅꯝꯒꯅꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤ ꯅꯈꯨꯠꯇꯣ ꯅꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯄꯥꯏꯋꯣ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯍꯩꯇꯕ꯭ꯔꯣ ꯆꯥꯔꯖꯇꯣ ꯆꯪꯍꯜꯂꯣꯕ ꯐꯣꯟ ꯆꯥꯔꯖꯇꯣ ꯌꯥꯎꯍꯜꯂꯣꯕ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯆꯪꯍꯜꯂꯨꯀꯣ ꯑꯩ ꯋꯥ ꯉꯥꯡꯉꯛꯀꯦꯕꯀꯣ ꯁꯤꯗ ꯑꯗꯨꯝ ꯎꯠꯂꯣꯕ ꯑꯗꯨꯝ ꯀꯦꯃꯦꯔꯥꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯃꯃꯤꯡꯗꯣ ꯁꯤ ꯍꯥꯏꯔꯒꯅ ꯁꯤꯗ ꯎꯠꯂꯒꯦ Hello. 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 ꯆꯥꯔꯖ ꯇꯧꯕꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨ ꯇꯥꯏꯗꯣꯏꯔꯥ Hey. Okay. ꯍꯩꯗꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯖꯨꯝꯅ ꯐꯥꯒꯦ ꯇꯧꯕ ꯐꯩꯅ ꯐꯥꯔꯗꯤ ꯀꯦꯃꯦꯔꯥꯗꯣ ꯄꯩꯔꯅꯦꯕ ꯌꯥꯔꯣꯏꯕ ꯀꯦꯃꯦꯔꯥ ꯖꯨꯝ ꯌꯥꯕꯅꯤ ꯀꯦꯃꯦꯔꯥ ꯁꯦꯝꯗꯣ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣ ꯖꯨꯝꯕꯨꯗꯒꯤꯅꯤꯅꯦ ꯁꯨꯃꯥꯏꯅ ꯔꯣꯇꯦꯠ ꯆꯠꯄ
ꯌꯥꯔꯣꯏ ꯌꯨꯡꯉꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯁꯨꯃꯥꯏꯅ ꯄꯥꯏꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯅꯝꯕ ꯇꯥꯕꯅꯤ ꯅꯝꯇꯥꯅꯤ ꯀꯩꯅꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯑꯝꯇ ꯍꯟꯕꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣꯗꯣ ꯇꯤꯀꯦꯠ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥ ꯏꯁꯥꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯁꯤꯗ ꯍꯥꯞꯆꯔꯛꯀꯗꯣꯏꯅꯤ ꯁꯤꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯊꯝꯃꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯇꯥꯔꯅꯤ ꯅꯝꯕꯁꯦ ꯅꯪ ꯁꯨꯡꯂꯣ ꯆꯤꯡꯊꯣꯛ ꯄꯣꯂꯥꯏꯗꯣ ꯄꯣꯂꯥꯏꯗꯣ ꯄꯥꯏꯈꯠꯂꯣ ꯇꯣꯁꯤꯜꯂꯣ ꯄꯨꯔꯛꯑꯣ ꯇꯧꯁꯤꯜꯂꯣ ꯍꯥꯏꯔꯁꯦ GYM 50 G50 ꯍꯥꯏ ꯃꯥꯜꯂꯦ ꯑꯥ ꯍꯥ ꯑꯥ ꯋꯥꯆꯞꯇ ꯑꯩꯅ ꯀꯔꯅꯥꯠꯀꯤ ꯐꯣꯇꯣ ꯑꯃ ꯊꯥꯈꯤꯕꯅꯦꯕꯀꯣ ꯀꯔꯅꯥꯠ ꯃꯦꯘꯥꯝ ꯂꯩꯀꯥꯏ ꯀꯖꯥꯎꯒꯤꯗꯣ ꯀꯔꯅꯥꯠ ꯋꯥꯠꯂꯦ ꯍꯥꯏꯔ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯃꯣꯏ ꯑꯅꯤꯒꯤꯀꯣ ꯀꯔꯅꯥꯠ ꯋꯥꯠꯄꯅꯦ ꯍꯥꯏꯌꯣꯕꯀꯣ ꯑꯩꯅ ꯉꯔꯥꯡꯗꯣ ꯊꯦꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯈꯥ ꯐꯝꯕꯒꯤ ꯃꯇꯝꯗ ꯐꯪꯗꯕꯒꯤꯅꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯇꯔꯤ ꯇꯧꯔꯤ ꯍꯥꯏꯌꯣꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯣꯔꯦꯟ ꯃꯣꯏ ꯑꯅꯤꯒꯤ ꯄꯣꯠꯇꯣ ꯄꯣꯔꯛꯑꯒꯦ ꯑꯗꯨꯒ ꯈꯜꯂꯣ ꯍꯥꯏꯌꯣꯕ ꯑꯄꯥꯝꯕꯗꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯊꯥꯈꯤꯕꯗꯣ ꯑꯩꯅ ꯐꯣꯇꯣ ꯑꯅꯤꯃ ꯊꯥꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯋꯥꯆꯞꯇ ꯑꯗꯨꯗꯣ ꯑꯗꯨ ꯑꯙꯥꯔꯗꯨꯗ ꯂꯩꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯔ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯗꯣ ꯁꯤꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯥꯗ ꯀꯂꯦꯛ ꯇꯧꯔꯝꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯥꯏꯌꯣ ꯑꯩ ꯁꯣꯝꯗ ꯂꯣꯇꯔꯤ ꯇꯧ ꯂꯩꯔꯦꯕ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯌꯣ ꯁꯣꯏꯗꯅ ꯀꯦꯃꯦꯔꯥ ꯑꯦꯛꯁꯟ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯗꯧꯅꯤ ꯐꯩꯔꯗꯤ ꯄꯣꯠꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯕꯅꯤ ꯃꯤ ꯀꯌꯥꯝ ꯆꯪꯉꯦ ꯆꯪꯉꯛꯇꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯗ꯭ꯔꯤ ꯑꯗꯨꯝ ꯔꯦꯗꯤ ꯇꯧꯕꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤ ꯇꯥꯔꯒꯗꯤ ꯇꯥꯗ꯭ꯔꯒꯗꯤ ꯀꯃꯦꯟ ꯈꯔ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯍꯣꯔꯦꯟ ꯇꯥꯍꯧꯗꯦ ꯈꯣꯠꯍꯧꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯁꯤꯅ ꯁꯦꯀꯦꯟ ꯋꯤꯟꯅꯔ ꯄ꯭ꯔꯥꯏꯖꯇꯨꯅꯒꯤꯅꯦꯕꯀꯣ AC ꯇꯔꯦꯡ ꯑꯗꯨ ꯁꯤꯁꯤꯅꯤ ꯁꯤꯁꯨ ꯑꯣꯏꯗꯣꯏꯅꯤ ꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯁꯣꯔꯤ ꯁꯤꯌꯥꯔ ꯇꯧꯕꯤꯈꯣ ꯃꯌꯥꯝꯁꯨ ꯈꯪꯍꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯗꯨꯅꯤ ꯑꯩꯈꯣꯏ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯆꯠꯆꯔꯣꯏ ꯍꯥꯏꯅ ꯑꯗꯨꯅ ꯍꯣꯔꯦꯟ ꯐꯥꯎꯕꯤꯔꯤꯕ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯀꯥꯞꯄ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯕ ꯉꯝꯗ꯭ꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯁꯣꯝꯒꯤ ꯐꯥꯎꯔꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯇꯧꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯁꯣꯝꯒꯤ ꯄꯣꯠꯁꯦ ꯄꯤꯛ ꯑꯞ ꯇꯧꯒꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯟꯅ ꯁꯦꯝꯃꯤ ꯇꯤꯀꯦꯠ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯟꯅ ꯁꯦꯝꯃꯤ
ꯑꯗꯨꯝ ꯍꯣꯔꯦꯟ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯋꯤꯟꯅꯔꯒꯤꯅꯤ ꯎꯕꯤꯔꯕ ꯁꯤꯁꯤꯅ ꯑꯅꯤꯁꯨꯕꯒꯤꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯇꯥꯏꯌꯦ ꯇꯥꯗꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯈꯔ ꯄꯤꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔ ꯂꯥꯡꯖꯔꯤꯁꯦ ꯇꯥꯕꯤꯌꯦ ꯇꯥꯕꯤꯗꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕꯀꯣ ꯍꯩꯔꯒ ꯅꯝꯕ ꯃꯊꯧ ꯇꯥꯔꯦ ꯌꯨꯡꯉꯒ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯀꯃꯥꯏ ꯂꯩ ꯍꯥꯏꯕꯗꯨꯃꯀꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯇꯥꯕꯤꯕ ꯇꯥꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯇꯤꯀꯦꯠ ꯀꯟꯅ ꯁꯦꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯤꯀꯦꯠ ꯀꯟꯅ ꯁꯦꯝꯃꯤ ꯑꯗꯨꯒ ꯏꯁꯥꯒꯤ ꯇꯤꯀꯦꯠ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯀꯩꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯂꯥꯏꯚ ꯑꯃꯨꯛ ꯊꯥꯖꯔꯛꯈꯤꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯏꯁꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯇꯤꯀꯦꯠ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯣ ꯇꯧꯕ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯣ ꯇꯧꯕ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯣꯜ ꯇꯧꯅꯤꯡꯕ ꯂꯩꯔꯁꯨ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯗꯣ 8259993335 ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯁꯤꯞ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒ ꯇꯤꯀꯦꯠ ꯌꯦꯡꯅꯤꯡꯕ ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯥꯟꯅꯄꯨꯟ ꯁꯤꯗ ꯊꯥꯖꯕ ꯃꯇꯝꯗ ꯊꯥꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣই ꯑꯗꯨꯝ ꯊꯥꯖꯔꯒ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠ ꯍꯥꯞꯄꯝꯗꯥꯏ ꯇꯨꯕꯝꯗꯥꯏ ꯍꯥꯏꯕꯗꯤ ꯄꯨꯂꯞ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯠ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯣ ꯇꯧꯖꯔꯛꯀꯅꯦꯕꯀꯣ ꯑꯃꯃꯝꯗꯪ ꯁꯣ ꯇꯧꯕ ꯉꯝꯅꯕ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤꯁꯨ ꯆꯤꯡꯅꯗꯅꯕ ꯗꯥꯎꯠ ꯂꯩꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯌꯦꯡꯉꯁꯦ ꯀꯃꯥꯏ ꯂꯩ ꯍꯥꯏꯕꯗꯨꯃꯀꯣ